State asida nonglai nungsit ka loina na takiba lena madi chukiba nong na mang takhan kraba horticulture ge oiba pothok singe assessment loisilakle laingakta department ge maike de report asi pikhatlaba tungda awaba taraba lomi singda kari mateng piba yai haibadu leplaklagani haina horticulture and soil conservation ge director ke devdatta sarmana fongdokre wafam asi Europe laibak singda thagadaba organic ginger ge ahanba consignment ama sanjen thongda ge lamthaba ga mari leina fongdokhibane director asina makha taraduna Yol amagi nonglai nungsit ka loina na len yauna chukiba nong aduna tampak amasung chingi mafam kaya da thaba horticulture ge pambi kaya amang ata thokhanki adubu chief minister yumnam khemchan gi pautak makhada horticulture and soil conservation ge district officer singna amang ata thokraba mafam singda changlaga geotech photo lauduna lawfam kaya yamna amang ata thokhi haiba chapchaba report lawbalok silakle survey asige chapchaba report fangbaga lainga kamadi district singi dc da pikhatlagani haina fongdoklakhe GPS coordinate ka loina kayam no mang batak no haibagi assessment si honorable chief minister Manipuri miyeng makhada koi already khudak tagi hogi hairibe assessment si hojik almost loisal e handak ki hafta haibadi hayeng hanchit phaugi manung dadi assessment si complete koi gi report ma semjal laga koi government da pinabagi sem sabasu loirabani masi deputy commissioner concern sing da su akoina submit togani loina horticulture department gi oiba thongan ba ma koi government da mission naga su akoina sem sabadi almost loirabani masi mathangi hafta da di soidana koi pisan gani aduga government na lepirakpa kari towa yai kamaina intervention yai kanba support piba yai haibado government na thu matamda dum lepak na tawgani haibasi gi thajaba su akoina lai